Prabhu Yishu Christ gi mingda tabi ribbon koi mayam bo amuka hanna taram na okcheri ishorna na koi mayam gi mathak ta thoidok hendok po bor adu pi na bi shinu hoi taibang pan awa anang leita laira asi ana kaya gi marakta aikoi hingduna leirabasu aikoi gi punsi bu ishorna yok thak pi duna kan bi duna chan bi duna nungsi bi riba asimak ase ishor gi borne haibdo khanglaga aikoi numit khuding pungja khuding ishor bu thagat chaduna leisi aduga loina na ngasi amuka aikoi bu ishor gi thauza makhada anauba sabat anauba hapta ama muk pubirakle aduna ngasi aikoina tamgadoriba para asi lesson mari shubani lesson number 4 para ge mamingna the flood ising ichau nawa ge matamda thokiba ising ichau adugi maramda aikoi ge Sabbath school sida ngasi aikoi nainagani aduna ngasi ge aikoi ge memory text oina bibiri basi Matthew chapter 24 ge verse 37 Matthew 24 ge 37 aduda ashmaina iduna laye. But as the days of Noah were, so also will the coming of the Son of Man be. Noah gi matamda thokhiba adugumna mi gi machanupa Prabhu Yishu Christana ani shuba lenglakadaba matam adusu adumak oigani ko haina Matthew 24 gi 37 da Yishu Christa machinmak na hairamba wahayni. Adu oirabdi aikoi sungasi nawagi matamda kari thokhibara haibado aikoi khangdrabadi Yishu Christana lakadaba matam asisu karamba matam oigera haibado aikoi khangba ngamlaroi aduna maram oiraga nawagi matamda kari thokhibara ishorge provision kari laikhibara miyoibagi condition kari laikhibara haibado ngasi tamle hairaga aikoi su ready oiba ngamba adu oise hoi Adam amasung if aduga Ken gi legacy da Lamek dagi hauraga miyoi ba kunai da pattabana nong magi adum hengalakhi Genesis 6 ki 5 da ishor na miyoi bagi pattabase aduk ki matik chawba aduga miyoi bagi wakal intense of the thoughts of the heart sing ase pattabana thanki haina haye continual oiki Fattaba ado hek tawraga tokpa natraga fattaba ado tattana mathang manaw naina adum leikhi haina uwe asigumba fattaba asida ishorna paukhum ani piki ahanbada achumba bichar puraklaga fattaba bu manghallage haina ishorna paukhum piki ani shubada minungsi thaujal utpiraga Amukka aran khubam pibige haina su ishorna miyoi bagi fattabagi marakta asigumba paukhum ani ase piki Ken amasung Abel natraga Set ki charon suron sing sibu kanglup ani thokna khaidokhi Sons of God hairaga Set ki charon suron sing adubu khangnaki Sons of Men hairagana Ken gi charon suron sing adubu khangnaki adugumna Ising ichaw dunasu amuk miyoi babu kanglup ani thokna khaidok piki Noah gi party amasung the rest of the humanity atop miyoi sing haina kanglup ani khaidok piki aduna ngasi gi Sunday gi para aduda preparation for the flood ising ichaw thoklaklabada thoklakkadabagi mamangda kari thaurang tawkhibra haibada aikoi ni yengsi Genesis 6 ki verse 13 through Genesis 7 ki verse 10 da miyoi bagi itihas da kari oikhibra haibada aikoi na uwi Daniel gumna Noah nasu taibang pan loigadabagi pautak taktuna lakhi The ark he Genesis 6 ke 14 da iriba the ark haibse Hebrew gi londa teba haibagi wahi ase Moses pu Pharaoh ning thaudagi kannanaba magi mache Miriam na sakhiba hinaw adudasu chap manaba wahi se sijinai masigi arthadi ark he haibagi arthadi kanbi ba haibani Moses pu hinaw aduna kankhibagum Noah gi hi dunasu miyoi bubu kanbinanabani Noah gi hi duna miyoi bubu kanbiba pikibagumna Ark of the Covenant dunasu aikoi bu kanbiba pibinaba upai oiki Ark of the Covenant duna wayel yathangi upu duna ishor aikoi miyoi bagi marakta
lay haibadu utpibani. Nawagi hinungda ishorna lay kibagumna, ishorna makoibu kanbi kibagumna. Ark of the Covenant adunasu ishor aikoiga layminerga aikoibu kanbigni haibagi khudamni. Nawana ising ichaw dugi damak karamna prepare tawkhibra haibagi wahangse aikoi amuktang nainasi. Mahangna mahaki thaurang langba aduda mahakna hi saki amasung ishorgi command khuding ishorgi pauta khuding induna thabak oina pangthokki. James 2 gi 20 gi matung inna nawana magi thazaba do haiba inba wa haiba inba oina thabak da onthokki. Nang aidi kari thaurang tawgadra ngasi. Memory text na hai second coming ishor gi machanupa Jisu Krista na anirak suba oina lenglakadaba ado Noah gi ising ichawgum oigani haina. Adu oirabadi aikoisu thaurang langba darkar tare ngasise. Karamba thaurang langira aikoi. Building an ark thawai gi hi sabatai. Thazaba haibase sihandaba tai. Thazaba haibase hinghanduna laibatai. Our faith must be put into action. Nawana thazaraga hi sakhiba adugumna aikoisu aikoige thawai gi hi amamam ngasi shaduna laibatai. Aduga loina na obeying all God's command. Ishorna asi tawoko asige punsida hingoko haibado nawana ising ichawgi matamde ishorna haikhiba do thabak oina pangthoraga ishorna asi tawo haiba makhai tawkhibugumna aikoina su ngasi tawraga prepare tawraga laiba tai haina ngasi gi paradigi uba phange. Monday gi portion da the event of the flood ising ichaw ado karamaina tawkhibra haibado aikoina yengsi. Genesis chapter 7 da ising ichaw gi wari do aikoina ui masina karamba mawongda lay semba wariduga mari layna hanbra haibado aikoini yengsi. Creation account the Genesis chapter 1 the 7 natraga male and female taret nupa amasung nupi beasts birds creeping things sasan uchek waya mabuk na sittu na chatpa potlam potsing after each kind magi matung da lakpasing magi family sing masigi makhal sing amasung bread of life ahing bagi shore haibase Genesis chapter 1 da ishorna lay semba matamda mahakna sijinakhiba adugumba waron singni. Hairiba wahi sing ase Genesis chapter 7 ising ichawgi waridu dasu chap manana sijinai ishorna. Masina takpadi ising ichaw se amuk lay semba haibadi creation act creation account amani haibase aikoina uba phange ising ichaw aduda. Karigumba anauba taibang pan semge hairadi hana layramba ariba taibang pan ado manghan batai. Anauba ama semnanabagi damak amanba ado thugaiba manghan batai. Example ama angang singna laibak laikhomna gari ama sananaba hotnabada soi kharbadi mado amuk thugairaga inau nauna amuk semki. Adugumna ishorna su ariba taibang pan ado manghallaga anauba ama semnanabagi damakta mahakna taibang pal asibu ising ichaw aduna manghanki. Ising ichaw se ishorna miyoi babu dandi pinanaba khaknate adubu masigi nungi artha oibadi krira haibabu miyoi babu kanbinanaba lawkhiba thawjalgi warep amani haina aikoina uba phange. Aduna ngasi what in us needs to be destroyed in order to be created anew. Ay khoingon dasu nang aigi punsi dasu isin inhousing ishorna anauba ama anauba nang anauba ay ama semge hairadi ay khoingon dasu karigumba ama amanba khradi ay khoi langthokpa tai ado karira haina ay khoina Romans 6 ki verse 1 through 6 da apostle Paul gi matung ina ay khoina paba kanda that to sin ay khoi pap asibu sihan batai that to self ay khoi gi self ase ay khoi gi apamba human desire ase ay khoina should be buried ay khoina phumjin batai aduna ay khoina
Christian ama oina baptize lauba matamda Jisu Krista gumna aikoi ising manung da si kharabani ko aduga aikoi ge pap pumbado ising manung da barit phomjelaga we raise up a new person anauba mio oina amuka haugalakpani haibagi signifies tawraga aikoi baptize tawduna lay aduna aikoi gi punsi dusu anauba ama lakhange harde aikoi gi ariba se aikoi si han batai aikoi gi pap adubu phomjin batai haibse ngasi ge parade ge aikoi na tamjaba phange Tuesday ge parade yeng makanda the end of the flood ising ijaw ado karamaina loisin khebra Genesis chapter 7 verse 22 degi 24 phawduda ising ijaw na kaya thina sokhan khibra haibado aikhoina paba phange pot pumnamak mangkhre destroy all living things hingliba ahingba pot haiba makai loina ishorna ising ijaw aduda manghan biki masigumba kari shu leitraba asa amatta leitraba yamna phatraba phibam matam aduda Ishorna Noah bu ningsingbiki God remembered Noah bu ningsingbiki haina aikoina Genesis chapter 8 ki verse 1 da aikoina paba phange Genesis 8:1 ase paraga masina Ishorna Noah bu 40 days and 40 night nong churga hi manungda leiba ising ichaw adugi marakta Ishorna Noah bu kau thokre aduga ising ichaw se loiraba kanda Noah du hi nungda leiri ko haina khangning ning singlakpra kauram laga ning singlak hibra haina ekhoina hangba yai adubu isin inausa adu natte Ishorna Noah bu ning sing haibadi adubu Ishorna Noah bu sukau kaude haibani haibase ngasigi Sabbath school na ekhoi bo takpiri Genesis chapter 8 ki verse 2 amasung 16 gi matung inna hojikti Ichaw do loy khraduna Ishorna Noah bu kanbigani hai kiba promise wasak ado thunghalaga hi dudagi thoklaktuna kangphanda laikangda amuka laihalani haibagi arthani haina Genesis 8 ki verse 1 da Ishorna Noah bu remember ningsingbi ki haibado amuka Ishorna kanbigani haibado kanbikhre amuka hi adudagi mapan thorarga hingba yare haibagi indication pibagi wahi ne haina aikoina tamba phange God remember haibase kauram laga ningsing lakpa adubu natte adubu masidi Ishorna ai masise nangi punsi da taubi gani ko masigi wasak ase aina nangonda promise ase fulfill tawgani ko haina wasak pikhiba ado fulfill thunghanba adubu ne haina Bible na hai Genesis 19 verse 29 adudusu ekhoni yengba yai Ishorna ase tawo haibado thabak oina Noah na tawki light sending of raven and dove utsek thadorga ising kangbra haibado Noah na yengki Noah na Ishorbu usittaba amagi mawang ramase hoi Ishorna Noah nang uchek thadorga yengkro haina Ishorna command pide adubu Ishorna asi tawko haidaba thabak khradi Noah na adumak tawki hoji haiki baduni usek thadorga ising kangbra haina yenghanki masimakse Noah na Ishorbu usittabra Ishorge mawa laudabra haina ekhoina hangbiya adubu natte ichininaw sing adubu masidi mahaki thajabasibu asengbamakki haibadi asengbamakra haibadu khangnanaba tawkiba thabak amani haina ngasigi parana amuka ekhoibo sugaina takpiri anauba parani asising ase ko Noah na magi thajabado asengbani habdo confirm tawningai gi damakta mahakna madu thadokkhibani hai adubu Ishorbu chingnaba leiba amagi thadokpa nate adubu penba oina magi thajabado thabak oina puthokpani hai aduna ngasigi parana sumaina hai faith does not exclude the duty to think to seek and to see if what we learn is true aikoina tamliba aikoina uriba aikoina khangliba mayam ase chumlibra haina khanningai yengningai thiningai thajaba faith asina madu yade haibase athingba leite hai nangi thajaba adu leirabadi aikoi yengba tai we should test our faith aikoi gi thajaba se chumlibra haibase aikoina marakta di changyeng tawba tai like Noah did Noah na tawkhibagumna adubu Noah na ising ichaw leitre leikang oikhre mafam ase chathokpa yare haiba khanglaba phawba even when he know it is safe to go out of the ark
hi adudigi thorak pa yare haiba ma khangkre confirm oikre aduma magi kosila sida hi adugi thong adu hanglaga ma hi adugi mapanda thorak khide isini nausing but still he went for God's command patiently ma complain amata leidana ishor na thokro haidri pawba ma ngai ki ma khange thokpa yare haiba adubu ishor gi pawtak adubu ma adumak ngai ki nawagumna aikhoishu aikhoigi thajabase chawba tai isini nausa nawagumna aikhoigi thajabase chumbra sengbra haiba changyeng tawba tai isini nausing aduga loina loina na khwaidigi maru oibadi karira ishorgi matam ado aikhoina ngaiba ngamba ngaiba haiba ama oiba tai nawagumna aikhoina khangba aikhoina uba aduna yare hairoidabani aikhoigi mit aduna pele haina aikoi hekta lowroidabani asengbamak aikoina uriba khangliba ado chumlabra haibase ishorgi kaman ado aikoi amuka thiba dai ai chathokpa yakre haibase ishor aigi mitna di ukre aigi wakhalna di bhap takre adubu nangi plan karira nangi pautak se karira chathokro ra haibdo ishor digi ngaiba dai na wagumna Wednesday gi portion adu the covenant part 1 warep nabiba adu karira haibdu yengsi Genesis 6 ki 17 aduda ishorna taibang panse manghalani haina haiki miyoi bagi phattaba adu henkat ke bagina 6 ki 6 adu di yang maganda I am sorry jishu ishorna haike ai miyoi ba semba sa ai shoi kreda ko haina ma regret yam tauki adu nom ai na manghalani taibang pan ase mana haiki adu bu Genesis 6:18 da amuka ikoi ni yang maganda ishorna kanbina na bagi lambi amaso amuka piki aduda amuktang paragi yengse Genesis 6:18 da but I will establish my covenant with you adubo aina aigi warep na base nanga ay amatham gani and you shall go into the ark aduga nanghi adugi manungda changadabani you naha your wife nangi nupi your sons nangi na chasing your son's wife nangi na chasing gi nupi singa nakhoi loina hinung de changadabani hana Genesis 6 ke 18 da ikoina ishor gi wahai adu uwe masina makhoi bu kanbina na bagi covenant oihanki ase life saving covenant oihanki ishor na kanbina na bagi lambi adu pi ki madugi promise dumak thunghanki ishor na nakhoi adu changlabadi aina kanbigani ko haibado kanbi ki haibado aikoina su uwe ising ichaw adu loiba kanda ishorna nawagi family digi amuka anauba taibang pan ase amuka sembi ki ichaw do loiraga hi adu digi hek thoglakpada nawana kari tawkhibra hanbo oina Genesis 8:20 da aikoina paba kanda nawana altar of sacrifice ama semgalaga irat puja pung ama semgalaga mahangna irat puja ishor ngonda ishor nangna aikoigi imungbu aigi imungbu nangi covenant nangi promise kanbigani haikiba wasak ado thunghanlaga aikoibu kanbibagi damakta ishor nangbu thagat chare ko haina a thanksgiving sacrifice oina mahangna katlaga hek hi digi thorakpa matamda ishor bu khurumki aikoina Genesis account di yamukala ishor na numit taruk ni leisem laga hek loiba matamda Adam amasung Eve na ishor bu khurumba hauki direct communicate tauki worship tauki adubu Noah na di ishor bu direct mamit magna uba phangdrabasu magna hi digi hek thorak pa matamda ishor haina magi priority si ishor ngonda piki mana magi laifam tumpham kadai da pangadra haina mana thiraga kholaga ahan bada ma tauki de adubu magi priority oina ishor da piki nang aigi punsi desu ai khoi ge priority se always to God ishor da piki dabne ishor bu prathna tauba ishor bu worship tauba haibse ai khoi ge priority oiga dabne haibse ngasi gi nawa gi parade ge ai khoi na uba phange Genesis 9 gi verse 2 dagi 4 fawda yengba kanda ising ichauduna miyoi bagi died haibadi chinjakta kari ahongba purakhibra aduga ishor na masi yade chaganu ko haibagi maram karino haibado aikhoina ngaktang yengse ising ichauduna napi singbi uhai wahai mana masing pumba manghan kare miyoi bagi chinjak chana thaknanaba laitraba matamda ishorna animal flesh sanga chana nabagi hukum adugumba kaman adugumba permission ado nawagi matamda pbk chinja honglak paduna
miyoibaga sa nga ga sa san singi marakta lainaramba mari a relationship between animals and human aduda ahongba kayamuk lakhi iden ingkolda sa san amadi miyoiba aykoi pumnamakki chinjak ase mahai marong napi singbi uhai wahai chaduna leirami adubo haujikti in the post flood ising ichau gi tungdadi mioi bagi chinjak adu lairak trabakanda mioi bana sanga chana naba ishona hukum piki aduna maram oiraga haujikti sanga chaba haurakpa aduna mioi baga sanga singa lainariba mari asen lapthokna raktuna haujikti sa san singa mioi bagi marakta a relationship of fear, a threat of fear, a key bagi relationship. Amana amabu key bagi relationship ase laina rakki. Genesis 9 gi verse 2 adu desu ay koy na uba kami. Maram di yengo ay koy na ichininao sing. Hausik di sa san sing na ay koy bu miyoy ba bu makoy gi chinjak oy na chaba haure. Miyoy ba na su sa san sing bu makoy gi chinjak oy na chaba haure. Adu oy rabadi makoy ani gi marakta relationship adu karamakay di adu makay balaki. Ishor na maduda restriction ani piye. Madudi ahan bada krira sasan kuding mak ase akoy miyoy bagi chinjak ki damak da proper oide na koy chinjak ki damak oigada bani haina sasan kuding mak to ishor na pi ki de maram aduna mahak na clean and unclean food aseng ba sa seng da ba sa haina khaidok raga miyoy bagi damak da pibi ki maram de krigi amok han hai bakanda leiri ba sa nga sasan pum namak se miyoy bagi chinjak oina na ba natte haina ishor na tak pi ki ani shubada very explicit oina kung ngasay gi mathaki duna implicit oye adubo hauzik kisina very explicit oina I have the very specific oina ay ko bo ishorna restriction pb adudi consumption of blood ase ishorna yade I chaganu I chabi yade maram de maduda I aduda punsi lay haina ishorna restriction ase piye khangjin gadabadi khangjin gadaba points di asida kri rairga sanga sa san pumna makse ai khoi mioi bagi chinjak ki dama haina sem ki banate adubo ishorna hujik de permission pi khrabani pumna mak to chabe yare haina ai khoina lawbasu yade ishorna sumadugi command pi de sa san pumna makse chinjak ki proper oi banate ko aphabanate ko aduna aina masi sengle haba khak adu chaw ko haina ishorna ai khoi monda pi aduga amuka I ase sabi yade ko masida punsi lay ko nang na punsi bo harpi yade ko nang na punsi pi bangam de ko hai bagi wakal ase masige idea ase ishorna ekoi ngon pibi riga masising ase nang tawguno hai bagi covenant adugumba warep na ba adugumba promise adugumba restriction adu ishorna ekoi ngon da thambirame Thursday gi portion da the covenant part 2 adu da ekoi amoka yengse ishorna miyoy bagi punsi bu manghandana ba haibde extinct tawhandana ba taibang malem asidagi mutkidana ba preserve haibde adum ngak selaga manghandana ba yok thaklaga thambi base karigira hairaga mase ishorgi thauzal amasung minungsi adu khaktana aikoibu preserve tawbibani it is not our merits that God preserves us. Ekoi bu ishorna preserve tawbi base ishorna ekoi bu kanbi base malem ge laimai dige ekoi mioi bahai bage jati khunai ase extinct tawhanda ba mut handa base ekoi ge aphaba aduna nate ekoi de ishorna benbi ba aduna nate adubu sidi shupna dege ishorgi grace thauza minungsi aduna ne aduna covenant pi hi krigi dama covenant ase pi ribra covenant pi bi base ekoi bu kanbi na ba ishorna covenant pi bani Noah gi matamda rainbow na covenant tawki Israel gi matamda amuka Sabbath na creation gi matamda amuka Sabbath na ekoi bu covenant tawki rainbow gi covenant ga Sabbath gi covenant ga karam na mari nay nagadra ngasi ge Sabbath school na masi mari khara lainay haina ekoi bu draw tawbi kramai na tawbra yengse Sabbath ase mioi ba khunai gi mioi ba haiba khuding makki pi khiba a universal scope atopa khandokpa jat khara khakki nate adubo for universe is a universal scope taibang malem da leiriba mioi ba khuding makki pibani habase uwe hauzik mioi khrana atopa Christian khrana hai sabati Israel ge damak ta pibane aikoi di gentiles na aikoi di Jews nate haina kan nangang laga lei adubo aikoi na Mark chapter 2 gi verse 27-28 adu so aikoi na ukre the Sabbath was made for men Sabbath ase mi haib kang bugi sembi ki bani hai adugumna Sabbath ase mioi ba khuding mak ki pi ki ba universal scope ama oi ki bagum
amasung sabat asina ishor ase leisemba mapuni ko he is a creator god maha ase leisemba mapuni ko ai se sembi bani ko ai se yong dagi lakpa natte ko ai se big bang theory dagi natraga ngasai gi evolution theory dagi natte ko ai bu sembi ba mapu ama lai ko haibdul khanghan na bagi damakta sabat ki covenant ase bibi ki aduga chap manana ngasai ge rainbow ki covenant aduna su ishor na taibang pal ase amoka inam I mean ising na manghal ko haibagi khudam ado ishor na pibi ki aduna masig ani ase is a universal message ase universal signs ne haba ising isaw na amuka manghal roi haibase matam adu da laiba miyo singi kangbu da khakpi banate adu ngasi paliba akon be yukta paliba aikoi da su taibang pan ase ising isaw na manghal roi adubu ishor ge second coming adugi magi mangan aduna phattaba singbu chaklaga taibang pan ase tumna manghan gani haibage khudam ne ngasi miyoi ba singna kinari third world war thoraga amasung Russia amasung Ukraine gi war asina third world war ama muksem laga taibang pan ase nuclear war na manghalani ka haina kinari adubu Bible ge matung ina ngasi ge parana aikoi ba muga remind obi basidi rainbow gi khudam adu aikoi amuka ningsing badai madu universal ne jati kangbu khra khakki nate aduna takpadi taibang pan se ishor na amuka ising isauna natraga atop pakri amatana manghal roi haibagi khudam pi ki haibse aikoi na khangse sabat pu yadba mahak ado ishor ase aibu sembi mapuni ko haibadu yadabaga chap mana khrabane ai si yong digi olak pane haibaga chap mana khrane aduga loina na rainbow gi promise adubu thajadaba mi singna taibang panse amuka ishor na manghan gani I mean ising na manghan gani haibadu thajaraga Jishu Krista gi second coming adubu thajadaba kanglop aduda chingki gani haibse ngasi gi Sabbath school digi ekoina sum samlapna uba phange conclusion da ekoina including many Christian Gnostic philosopher Marcion of Sinop haibanupa amana atopa Christian singa loina mana makoi ge wakhalonda sumaina hai flood nawagi ising isaw thorak pase God of the Old Testament gi matamda leiramba ishor ase a God with a violent heart yamna sauganba yamna mi phattaba bu hekta dandi piba adugumba minungsi yawdba ishor amani haina mi mayamna ngasi picture tawnaraga lay adubu madusing ado aran bani habse aikoina uwe ngasi gi Sabbath school da aikoina parada tamba phangre flood was there to clean this earth and renew the earth ising isaw ishor na pubirakibase aikoi bu nungsibagi ne it is an act of grace so that the humanity can start anew a fresh new amuka aikoi se inaw ba amuka house no haina ishor na thauja pibi bane matam adu de ising isaw na muthatlamdrabadi taibang panse ishor bu khangdaba khaktana phatdaba khaktana omsillaga aikoi miyoi ba khunai ase mutkebasu ya adubo ishor gi thauja pibi raga mot khraba taibang pal asibu ishor na sengdok na bagi damakta ising isaw do pirakpani so God of the Old Testament is not a God of violence yamna mi hat mi pun pamjaba phatba dandi piganba minungsi yawdba ishor adunate adubu ising isaw purakpa aduna thauja ge mami utpiraga amuka annauba taibang pan annauba miyoi ama purakna bagi damakta ising isaw do purakkhibani ekoina Revelation 21 ge verse 1 da ekoina John the Revelator na kri haye I saw new heaven and a new earth for the first heaven and the first earth has passed away. Isaiah 65:17 adutuka compare tawbiyo. John the Revelator na yeng bakanda annauba taibang pan annauba sarga adu uki. Maramde ariba taibang pan amasung ariba sarga adu mangre hai. So isininaw sing until and unless the old earth ariba taibang pan adu manghandri paudi annauba purak payade. Adugumna nawagi matamda ishor na aikoi miyoi babo amuka kanbina na bagi plan of redemption se amuka renew tawningai aikoi bo kanbiningai haina semba matamda amman ba taibang pan ase manghan da ba yada bagi ishor na manghan bigi the same thing ngasi shu aikoi 21st century de hingliba aikoi Christian mayam Jishu Christa na lakadaba matam adu ngai riba maya aikoi gi ariba mi the all you ariba nang ariba ai ado manghan ri phaudi ishor na aikoi gi punsidasu anauba mi haibadu piroi aikoi se anauba mi adu oidrabadi ishor na amuka hanna pibi gadawba anauba taibang pan adu su aikoi laiba phangroi aduna nawagi matamda thokkibagumna
ꯏꯁꯣꯔꯒꯤ ꯃꯇꯝ ꯑꯗꯨꯁꯨ ꯁꯨꯃꯥꯏꯅ ꯊꯣꯛꯀꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯄꯥꯜꯂꯤꯕ ꯇꯥꯏꯕꯪ ꯄꯥꯟꯁꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯥꯡꯈꯤꯒꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯅꯣꯋꯥꯒꯤ ꯃꯇꯝꯗ ꯏꯁꯤꯡꯅ ꯃꯥꯡꯍꯟꯕꯒꯨꯝꯅ ꯃꯁꯤꯒꯤ ꯇꯥꯏꯕꯪ ꯄꯥꯟ ꯃꯟꯈ꯭ꯔꯕ ꯃꯣꯠꯈ꯭ꯔꯕ ꯐꯠꯇꯕꯅ ꯊꯟꯈ꯭ꯔꯕ ꯀꯦꯟꯒꯤ ꯂꯦꯒꯥꯁꯤꯗꯒꯤ ꯐꯠꯇꯕ ꯆꯥꯔꯣꯟ ꯁꯨꯔꯣꯟꯅ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯄ ꯑꯁꯤꯒꯤ ꯇꯥꯏꯕꯪ ꯄꯥꯟꯁꯦ ꯅꯣꯋꯥꯒꯤ ꯃꯇꯝꯗ ꯏꯁꯣꯔꯅ ꯁꯦꯡꯗꯣꯛꯄꯤꯈꯤꯕꯒꯨꯝꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯌꯥꯝꯅ ꯊꯨꯅ ꯇꯥꯏꯕꯪ ꯄꯥꯟꯁꯦ ꯏꯁꯣꯔꯅ ꯃꯩꯅ ꯑꯃꯨꯛꯀ ꯁꯦꯡꯗꯣꯛꯈ꯭ꯔꯒꯅꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯗꯕ ꯃꯤ ꯑꯣꯏꯅꯅꯕ ꯅꯣꯋꯥꯒꯤ ꯍꯤ ꯃꯅꯨꯡꯗ ꯆꯪꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯑꯣꯏꯅꯅꯕ ꯑꯩꯈꯣꯏꯁꯨ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯁꯤꯟ ꯑꯩꯈꯣꯏꯒꯤ ꯄꯥꯞꯁꯤꯡ ꯑꯗꯨ ꯐꯨꯝꯖꯤꯜꯂꯒ ꯑꯅꯧꯕ ꯑꯃ ꯑꯣꯏꯁꯦ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯐ꯭ꯂꯠ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯋꯥꯔꯤꯗꯒꯤ ꯑꯩꯈꯣꯏꯅ ꯇꯝꯖꯒꯗꯕꯅꯤ ꯇꯥꯕꯤꯈ꯭ꯔꯕ ꯃꯌꯥꯝꯗ ꯏꯁꯣꯔꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯕꯣꯔ ꯑꯗꯨ ꯄꯤꯅꯕꯤꯔꯦ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯄꯔꯥ ꯑꯁꯤ ꯇꯝꯕꯁꯤꯅ ꯅꯣꯋꯥꯒꯤ ꯃꯇꯝꯗ ꯑꯁꯤ ꯊꯣꯛꯈꯤꯀꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯣꯋꯥꯅ ꯑꯁꯤꯃꯥꯏꯅ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯈꯤꯀꯣ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯀꯣꯚꯅꯦꯟ ꯑꯁꯤ ꯂꯩꯈꯤꯀꯣ ꯍꯥꯏꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯂꯧꯁꯤꯜꯂꯒ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯣꯏꯅ ꯄꯣꯛꯂꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯅꯤ ꯁꯨꯅ ꯂꯦꯡꯂꯛꯄ ꯃꯇꯝꯗ ꯃꯥꯡꯍꯟꯈ꯭ꯔꯕ ꯇꯥꯏꯕꯪꯄꯥꯟ ꯑꯗꯨꯗ ꯌꯥꯎꯗꯕ ꯀꯥꯡꯕꯨ ꯑꯣꯏꯔꯒ ꯑꯅꯧꯕ ꯁꯔꯒ ꯑꯅꯧꯕ ꯇꯥꯏꯕꯪꯄꯥꯟ ꯑꯗꯨꯗ ꯂꯩꯃꯤꯟꯅꯕ ꯉꯝꯕ ꯑꯣꯏꯁꯤ ꯏꯁꯣꯔꯅ ꯃꯌꯥꯝꯒꯤ ꯃꯊꯛꯇ ꯕꯣꯔ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ